ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯂꯞ ꯂꯦꯝꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯖꯤꯞꯁꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯊꯝꯃꯤ꯫ ꯑꯦꯁꯥꯏ ꯔꯥꯖꯦꯟꯒ ꯂꯣꯏꯅꯔꯛꯄ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯔꯥꯖꯦꯟꯅ ꯍꯥꯏꯕꯩ ꯃꯇꯨꯡ ꯏꯟꯅ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄ꯭ꯔꯦꯝꯅ ꯀꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏ ꯌꯧꯔꯛꯂꯦ ꯍꯥꯏꯅ ꯈꯪꯍꯜꯂꯤ꯫ ꯔꯥꯖꯦꯟꯅ ꯚꯥꯏ ꯕꯦꯒ ꯑꯁꯤ ꯄꯥꯏꯈꯣ, ꯂꯦꯝꯕꯤꯕꯨ ꯅꯉꯣꯟꯗ ꯍꯦꯛ ꯈꯨꯠꯁꯤꯟꯅꯗ꯭ꯔꯤ ꯐꯥꯎꯗꯤ ꯕꯦꯒ ꯑꯁꯦ ꯁꯤꯟꯅꯕ ꯌꯥꯗꯦ꯫ ꯇꯟꯖꯥ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯐꯠ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯑꯦꯔꯦꯁ ꯇꯧꯒꯅꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯃꯐꯝ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯁꯥꯒꯠꯄ ꯂꯣꯏꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨ ꯀꯣꯏꯔꯤ ꯂꯩꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯨꯄꯥ ꯑꯗꯨ ꯑꯀꯣꯏꯕꯒꯤ ꯅꯥꯛ ꯌꯦꯠꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯌꯥꯝ ꯐꯤꯡꯅ ꯍꯥꯏꯔꯛꯏ, ꯆꯪꯂꯁꯤ꯫ ꯇꯣꯝꯄꯣꯛ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯡ ꯊꯪꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯥꯒꯠꯄ ꯂꯣꯏꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯇꯝꯅ ꯇꯣꯝꯄꯣꯛꯄꯨ ꯄꯨꯈꯠꯇꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯈꯥꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯈꯩꯁꯨ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯇꯣꯝꯄꯣꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀ ꯅꯨꯄꯥꯗꯨꯒ ꯂꯥꯛꯄ ꯎꯕꯗ ꯈꯥꯕꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯩꯅ ꯍꯥꯏꯈꯤꯕ ꯁꯦꯟꯐꯝꯗꯣ ꯁꯨꯅꯕ ꯄꯨꯔꯛꯑꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥꯒ ꯂꯣꯏꯅꯔꯒ ꯂꯥꯛꯑꯦ? ꯏꯊꯟꯇꯅꯤ꯫ ꯄꯩꯁꯥꯗꯨ ꯊꯅꯝꯂꯒ ꯆꯠꯈꯤꯕ ꯌꯥꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒ ꯄꯩꯁꯥꯁꯤꯒ ꯈꯨꯖꯤꯟꯅꯅꯤ꯫ ꯀꯗꯥꯏ? ꯑꯩꯒꯤ ꯕꯦꯡꯗ ꯄꯨꯊꯣꯛꯂꯛꯑꯣ꯫ ꯈꯥꯕꯅ ꯅꯨꯄꯥ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯄꯩꯁꯥꯁꯦ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯈꯥꯕꯅ ꯍꯥꯏꯕꯩ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯄꯣꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯦꯒ ꯑꯗꯨ ꯂꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯇꯣꯝꯄꯣꯛꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯑꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯍꯦꯛ ꯄꯨꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯅꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯐꯪꯂꯣꯏ꯫ ꯑꯩꯒꯤ ꯈꯨꯠꯇ ꯑꯩꯒꯤ ꯕꯦꯡꯕꯨ ꯍꯥꯟꯅ ꯁꯤꯟꯅꯧ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯂꯧꯕ ꯌꯥꯒꯅꯤ꯫ ꯈꯥꯕꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯦꯝꯕꯤꯕꯨ ꯄꯨꯊꯣꯛꯂꯛꯅꯕ ꯏꯪꯒꯤꯠ ꯇꯧꯏ, ꯑꯗꯨꯒ ꯑꯇꯩꯁꯤꯡꯗꯨ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯅꯕ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯃꯤ ꯂꯥꯛꯄ ꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯃꯅ ꯂꯦꯝꯕꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯦꯝꯕꯤꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯇꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯨꯗꯣꯛꯎꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯂꯦꯝꯕꯤꯗꯨ ꯇꯣꯝꯄꯣꯛꯄꯨ ꯎꯕꯗ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯕꯅꯤ꯫ ꯈꯥꯕꯅ ꯂꯦꯝꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯖꯤꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯡꯂꯤ꯫ ꯊꯥꯗꯣꯛꯑꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯈꯥꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯇꯣꯝꯄꯣꯛꯅ ꯄꯥꯏꯔꯝꯕ ꯕꯦꯒ ꯑꯗꯨ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯂꯪꯁꯤꯜꯂꯛꯏ꯫ ꯕꯦꯒ ꯑꯗꯨ ꯍꯦꯛ ꯂꯪꯁꯤꯜꯂꯛꯄꯒ ꯈꯥꯕꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯊꯥꯗꯣꯔꯛꯄꯅꯤ꯫ ꯂꯦꯝꯕꯤꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯣꯝꯄꯣꯛꯇ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯇꯣꯝꯄꯣꯛꯅꯁꯨ ꯂꯦꯝꯕꯤꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯕꯦꯕ, ꯀꯞꯀꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯇꯥꯆꯧ ꯂꯥꯛꯏꯗꯅ, ꯌꯨꯝꯗ ꯍꯜꯂꯗꯧꯅꯤ꯫ ꯇꯥꯆꯧ, ꯌꯨꯝꯗ ꯆꯠꯂꯁꯦ꯫ ꯑꯩ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯄꯥꯝꯗꯤꯌꯦ꯫ ꯄꯟꯊꯥꯕ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯈꯥꯕꯅ ꯍꯥꯏꯔꯛꯏ, ꯑꯣꯏ ꯉꯥꯏꯈꯣ꯫ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯦꯝꯕꯤ, ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯈꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯄꯅꯤ꯫ ꯈꯥꯕ ꯃꯈꯥꯗ ꯂꯩꯔꯤꯕ ꯕꯦꯒ ꯑꯗꯨ ꯐꯠ ꯂꯧꯈꯠꯂꯒ ꯕꯦꯒ ꯑꯗꯨꯒꯤ ꯆꯦꯟꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯕꯦꯒ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯇꯨꯒꯦ ꯕꯇꯟ ꯈꯔ ꯌꯥꯎꯕꯗꯨ ꯎꯔꯦ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯥ ꯇꯥꯕꯁꯤꯡ ꯑꯗꯨꯗꯤ ꯆꯤꯖꯦꯠ ꯉꯥꯛꯇ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯈꯥꯕꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯕꯦꯒ ꯑꯗꯨ ꯅꯥꯀꯟꯗ ꯐꯠ ꯂꯪꯊꯣꯛꯑꯒ ꯃꯕꯨꯛꯇ ꯌꯦꯛꯂꯝꯕ ꯔꯤꯚꯣꯜꯚꯔ ꯑꯗꯨ ꯐꯠ ꯁꯠꯂꯗꯨꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯦꯝꯕꯤꯗ ꯑꯦꯝ ꯇꯧꯔꯛꯄꯅꯤ꯫ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯦꯝꯕꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ꯫ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯆꯤꯇꯤꯡ ꯇꯧꯕ? ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯕ ꯇꯥꯕꯅꯤ꯫
ꯇꯣꯝꯄꯣꯛꯅ ꯋꯥ ꯍꯥꯏꯅꯕꯒꯤ ꯇꯟꯖꯥ ꯐꯥꯎ ꯐꯪꯈꯤꯗꯦ꯫ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯥꯕꯅ ꯇꯣꯝꯄꯣꯛꯇ ꯍꯥꯟꯅ ꯑꯦꯝ ꯇꯧꯗꯨꯅ ꯀꯥꯞꯄꯛꯄꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯥꯀꯟꯗꯒꯤ ꯈꯪꯍꯧꯗꯅ ꯄ꯭ꯔꯦꯝꯗꯨ ꯂꯦꯝꯕꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯄ꯭ꯔꯦꯝꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯗꯥꯡꯗ ꯄꯥꯜꯂꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯑꯦꯁꯥꯏ ꯔꯥꯖꯦꯟꯁꯨ ꯃꯥꯒꯤ ꯀꯥꯡꯕꯨꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯕꯒꯤ ꯀꯥꯡꯕꯨꯕꯨ ꯃꯊꯪ ꯃꯊꯪ ꯐꯥꯖꯤꯜꯂꯤ꯫ ꯄ꯭ꯔꯦꯝ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯝꯕꯣꯝꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯃꯩꯗ ꯆꯩꯅ ꯈꯪꯂꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗ ꯂꯦꯝꯕꯤꯗꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯄꯥꯈꯠꯄ ꯀꯤꯕ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯀꯞꯇꯦꯗ ꯈꯥꯛꯏ꯫ ꯔꯥꯖꯦꯟꯅ ꯚꯥꯏ ꯑꯁꯣꯛꯄꯁꯦ ꯍꯧꯖꯤꯛꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ꯫ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯃꯤꯐꯠꯇꯁꯤꯡꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯄꯟꯊꯕ ꯇꯧꯗꯅ ꯇꯣꯝꯄꯣꯛꯅ ꯄ꯭ꯔꯦꯝꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯤ꯫ ꯇꯉꯥꯏ ꯐꯗꯅ ꯃꯥꯏꯅꯔ ꯑꯣꯄꯔꯦꯁꯟ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯗꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤ꯫ ꯄꯥꯝꯕꯣꯝ ꯃꯆꯦꯛꯇ ꯄꯥꯟꯈꯤꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ꯫ ꯇꯣꯝꯄꯣꯛꯅ ꯗꯣꯛꯇꯔ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯀꯣ? ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏ꯫ ꯍꯧꯖꯤꯛ ꯑꯗꯨꯃꯛ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯗ꯭ꯔꯥ? ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯍꯤꯗꯥꯛꯁꯤꯡꯗꯨꯗꯤ ꯃꯇꯝ ꯆꯥꯅ ꯄꯤꯖꯕꯤꯌꯨ꯫ ꯐꯅꯤ ꯗꯣꯛꯇꯔ꯫ ꯑꯁꯨꯝ ꯇꯧꯅ ꯄ꯭ꯔꯦꯝ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯄꯨꯔꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯏꯟꯗꯨ ꯑꯃꯗꯤ ꯕꯤꯔꯦꯟꯁꯨ ꯂꯥꯡꯇꯛꯅꯅ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯖꯁꯨ ꯂꯥꯛꯇꯨꯅ ꯂꯩ꯫ ꯏꯟꯗꯨꯅ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯗꯣ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨꯅꯦ꯫ ꯐꯣꯟ ꯆꯠꯇ꯭ꯔꯤꯕꯁꯤꯅꯤꯅꯦ꯫ ꯔꯥꯖꯦꯟꯒꯤꯁꯨ ꯆꯠꯇꯦ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯁꯨ ꯌꯥꯝ ꯂꯨꯕ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯍꯥꯏꯔꯦ ꯃꯥꯒꯤ ꯇꯤꯝꯗꯨ꯫ ꯃꯊꯥꯁꯦ ꯁꯥꯒꯗꯧꯔꯤꯗ꯫ ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯗ ꯁꯤꯗꯅꯤ ꯑꯗꯨꯗꯅꯤ ꯑꯗꯥꯗꯅꯤ ꯁꯦꯒ ꯃꯥꯒ ꯍꯥꯏꯔꯝꯕ ꯃꯌꯥꯏ ꯐꯤꯡꯂꯤꯕꯅꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯂꯤ꯫ ꯃꯃꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣꯗꯥ꯫ ꯏꯟꯗꯨ ꯑꯃꯗꯤ ꯕꯤꯔꯦꯟꯅ ꯉꯥꯡꯅꯔꯤꯕꯗꯨ ꯊꯥꯖꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯄꯨꯛꯅꯤꯡꯗꯗꯤ ꯃꯥꯁꯨ ꯄꯥꯈꯠꯄ ꯂꯥꯡꯇꯛꯅꯕꯅ ꯄꯤꯛ ꯊꯜꯂꯤꯕꯅꯤ꯫ ꯐꯝꯂꯤꯕꯗꯨ ꯅꯦ ꯇꯥꯅ ꯐꯝꯕ ꯅꯠꯇꯦ꯫ ꯃꯩꯊꯛꯇ ꯇꯤꯡꯈꯪ ꯃꯊꯛꯇ ꯐꯝꯕꯒꯨꯝ ꯃꯁꯥꯗꯣ ꯂꯩꯇꯥꯖꯗ꯭ꯔꯤꯕꯅꯤ꯫ ꯁꯣꯝꯗ ꯄ꯭ꯔꯦꯝꯁꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯂꯤ꯫ ꯂꯦꯝꯕꯤꯅ ꯏꯆꯦꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯪꯂꯦꯟꯅ ꯍꯣꯏ ꯋꯥꯔꯤꯒ ꯃꯦꯟ ꯇꯥꯗ꯭ꯔꯦ꯫ ꯌꯨꯝꯗ ꯏꯃꯥ ꯍꯣꯏꯁꯨ ꯄꯥꯈꯠꯅꯔꯝꯂꯅꯤ꯫ ꯀꯣꯟꯅ ꯏꯪꯅ ꯐꯝꯂꯒꯅꯦ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯊꯣꯏꯕꯤꯅ ꯆꯆꯥ ꯆꯠꯂꯗꯣꯏꯔꯣ? ꯆꯠꯂꯒꯦ꯫ ꯀꯣꯟꯅ ꯑꯃꯨꯛ ꯀꯀꯥꯒ ꯂꯥꯛꯀꯦꯀꯣ꯫ ꯊꯣꯏꯕꯤ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ꯫ ꯇꯣꯝꯄꯣꯛꯅ ꯏꯆꯥ ꯊꯣꯏꯕꯤ ꯆꯠꯂꯒꯦꯀꯣ꯫ ꯂꯪꯂꯦꯟ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯅꯪ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯀꯣ꯫ ꯐꯅꯤ ꯇꯥꯃꯣ꯫ ꯂꯦꯝꯕꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯄꯥꯈꯠꯄ ꯊꯨꯀꯠꯄꯒꯤ ꯃꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤ꯫ ꯕꯦꯝ꯫ ꯂꯦꯝꯕꯤ ꯃꯃꯥꯏꯗꯨ ꯇꯣꯝꯄꯣꯛꯇ ꯑꯣꯟꯁꯤꯜꯂꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯅꯁꯝ ꯅꯅꯥꯗꯣ ꯐꯖꯅ ꯁꯦꯝꯖꯤꯜꯂꯨ꯫ ꯉꯁꯥꯏ ꯃꯈꯩ ꯃꯤꯍꯨꯟ ꯃꯥꯡꯂꯤꯉꯩ ꯂꯦꯝꯕꯤ ꯃꯁꯥꯒꯤ ꯐꯤꯕꯝ ꯐꯥꯎ ꯅꯤꯡꯁꯤꯡꯕ ꯁꯪꯂꯨꯗꯦ꯫ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯉꯤ꯫ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯁꯝ ꯃꯅꯥꯗꯨ ꯐꯠ ꯐꯠ ꯁꯦꯝꯖꯤꯜꯂꯤ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯁꯤꯠꯇꯨꯗ ꯉꯥꯊꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯉꯁꯤ ꯉꯔꯥꯡ ꯑꯩꯅ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯊꯩꯕꯪꯂꯣ? ꯑꯩ ꯈꯟꯕꯗ ꯃꯃꯩꯗꯥꯆꯣ꯫ ꯇꯣꯝꯄꯣꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯥꯏꯕꯪꯅꯤ ꯇꯥꯏꯕꯪ꯫ ꯑꯩ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯈꯟꯖꯤꯜꯂꯨꯕꯗ ꯏꯊꯟꯇ ꯇꯨꯖꯨꯡꯕ ꯐꯥꯎꯔꯛꯏ ꯗꯥꯆꯣ꯫ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯃꯤꯄꯥꯏꯔꯛꯑꯦ꯫ ꯕꯦꯝ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ꯫ ꯅꯪ ꯅꯁꯥꯗꯣ ꯅꯣꯔꯃꯦꯜ ꯇꯥꯅ ꯑꯝꯇ ꯂꯩꯌꯨ꯫ ꯌꯨꯝꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯒꯅꯤ꯫ ꯌꯨꯝꯗꯗꯤ ꯄꯥꯎ ꯍꯥꯏꯈ꯭ꯔꯕ? ꯆꯠꯂꯤꯁꯤꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯃꯥꯡꯒꯣꯜꯗ ꯂꯥꯡꯇꯛꯅꯅ ꯐꯝꯂꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯏꯟꯗꯨ, ꯕꯤꯔꯦꯟ ꯑꯃꯗꯤ ꯊꯥꯖ ꯂꯥꯡꯇꯛꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯒꯦꯠꯂꯣꯝꯗ꯫ ꯇꯣꯝꯄꯣꯛꯀꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ
ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯂꯦꯝꯕꯤꯒꯤ ꯃꯄꯥꯎ ꯇꯥꯅꯤꯡꯕꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯂꯦꯝꯕꯤ ꯐꯝꯂꯝꯕ ꯎꯕꯗ ꯋꯥꯔꯝꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈ꯭ꯔꯦ, ꯂꯥꯡꯇꯛꯅꯔꯝꯕ ꯄꯨꯝꯕꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯋꯥꯕ ꯃꯃꯤꯇꯅ ꯌꯣꯝꯁꯤꯜꯂꯝꯕ ꯃꯥꯏꯊꯣꯡ ꯑꯍꯨꯝꯃꯛ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ꯫ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯂꯦꯝꯕꯤ ꯀꯞꯇꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ "ꯏꯃꯥ!" ꯏꯟꯗꯨꯅ, "ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯏꯅꯦꯝꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯨꯕꯒꯤ ꯅꯪꯕꯨ ꯏꯅꯦꯝꯗ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯅꯃꯧ ꯀꯩꯁꯨ ꯈꯟꯗꯤꯌꯦ, ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ ꯏꯃꯥ." "ꯊꯥꯖꯅ, ꯉꯔꯥꯡꯗꯒꯤ ꯅꯪꯒꯤ ꯅꯋꯥ ꯅꯄꯥꯎ ꯇꯥꯗꯕꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯏ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕꯅꯦ ꯏꯃꯥ, ꯑꯩꯅ ꯊꯣꯛꯍꯟꯕꯅꯦ." ꯕꯤꯔꯦꯟꯅ, "ꯃꯅꯨꯡ ꯆꯪꯉꯁꯤ, ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯁꯤ꯫ ꯍꯥꯏ ꯃꯃꯥ, ꯑꯉꯥꯡꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯣ." ꯊꯥꯖꯅ, "ꯗꯥꯗꯥ, ꯏꯅꯝꯃ, ꯑꯉꯥꯡꯁꯨ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯍꯟꯈ꯭ꯔꯒꯦ, ꯊꯦꯡꯈ꯭ꯔꯅꯤꯌꯦ." ꯇꯣꯝꯄꯣꯛꯅ, "ꯑꯩ ꯌꯨꯝꯐꯥꯎ ꯊꯤꯜꯂꯒꯦ ꯏꯃꯥ." "ꯅꯪ ꯅꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯔꯦ, ꯏꯃꯥ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦꯗ." "ꯀꯩꯁꯨ ꯇꯧꯗꯦꯗꯣ ꯏꯃꯥ, ꯌꯥꯅꯤꯌꯦ, ꯑꯩ ꯊꯤꯜꯂꯒꯦ." ꯏꯟꯗꯨꯅ, "ꯏꯅꯥꯎ, ꯏꯕꯨꯡꯉꯣꯕꯨ ꯊꯤꯜꯍꯜꯂꯨ." ꯇꯣꯝꯄꯣꯛꯁꯨ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ꯫ ꯊꯥꯖꯅ, "ꯏꯅꯝꯃ, ꯗꯥꯗꯥ, ꯅꯆꯜ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯕꯤꯔꯦꯟ, ꯏꯟꯗꯨꯅ, "ꯍꯣꯏ ꯍꯣꯏ ꯍꯣꯏ." "ꯕꯦꯝꯃ, ꯏꯔꯦꯟꯖꯅ ꯂꯩꯌꯨꯀꯣ." ꯂꯦꯝꯕꯤꯅ, "ꯍꯣꯏ ꯏꯃꯥ." ꯂꯦꯝꯕꯤꯁꯨ ꯃꯁꯥ ꯃꯎꯗꯨ ꯏꯔꯨ ꯃꯥꯏꯊꯖꯔꯦ꯫ ꯉꯔꯥꯡꯗꯒꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ ꯊꯛꯇꯕꯅꯤꯅ ꯃꯁꯥꯗꯨ ꯆꯔꯝ ꯆꯇꯠꯅꯔꯦ, ꯏꯆꯣꯛ ꯆꯣꯛꯊꯅ ꯎꯔꯦ꯫ ꯏꯟꯗꯨꯅ, "ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯅ ꯎꯔꯦ, ꯆꯪꯉꯨ ꯄꯣꯊꯥꯖꯔꯨꯔꯣ, ꯆꯥꯛ ꯏꯁꯤꯡꯁꯦ ꯏꯃꯥ ꯍꯣꯠꯅꯔꯒꯦ." "ꯏꯃꯥ, ꯌꯥꯅꯤꯗ, ꯆꯪꯉꯨ ꯆꯪꯉꯨ." ꯂꯦꯝꯕꯤ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯄꯣꯛꯁꯨ ꯍꯜꯂꯛꯂꯦ꯫ ꯍꯜꯂꯛꯄꯒ ꯃꯁꯥ ꯃꯎꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯍꯜꯂꯤ꯫ ꯂꯦꯝꯕꯤꯗꯤ ꯍꯤꯞꯇꯨꯅ ꯂꯩꯔꯦ꯫ ꯇꯣꯝꯄꯣꯛꯅ, "ꯕꯦꯞ." "ꯀꯩ ꯍꯥꯏꯒꯦ ꯗꯥꯆꯥ? ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ?" "ꯏꯆꯣꯛ ꯆꯣꯛꯊꯔꯦ ꯏꯁꯥꯁꯦ." "ꯆꯥꯅꯕ ꯀꯩꯅꯣꯝ ꯁꯦꯝꯕꯤꯌꯨꯔꯥ?" "ꯌꯥꯔꯅꯤꯗ, ꯗꯥꯆꯧꯁꯨ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯤ." "ꯋꯥꯗꯦꯗ, ꯀꯦꯝ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯝꯅꯤꯅ ꯅꯪ ꯄꯣꯊꯥꯔꯒ ꯂꯩꯔꯣꯀꯣ, ꯑꯩ ꯃꯈꯥꯗ ꯕꯕꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯔꯨꯈꯤꯒꯦ." ꯂꯦꯝꯕꯤ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯝꯕꯤꯗ ꯌꯦꯡꯂꯝꯂꯒ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ꯫ ꯏꯟꯗꯨ ꯑꯃꯗꯤ ꯕꯤꯔꯦꯟꯗ ꯇꯣꯝꯄꯣꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯀꯣꯛꯇꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯔꯦ꯫ ꯏꯟꯗꯨꯅ, "ꯃꯤꯐꯠꯇ ꯁꯨꯅꯤꯡꯗꯕ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯍꯥꯄꯥꯄꯤꯁꯤꯡꯗꯨ ꯂꯦꯝꯅ ꯀꯊꯥꯔꯨꯅꯨ." ꯕꯤꯔꯦꯟꯅ, "ꯃꯃꯥ, ꯐꯤꯡꯒꯠꯈꯤꯅꯨꯗ, ꯐꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦ, ꯀꯩꯗꯥꯁꯤꯡꯗꯨꯕꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯤ ꯑꯃꯒꯤ ꯃꯃꯜꯁꯦ ꯃꯣꯏꯗ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯦ ꯎꯔꯦꯕ." "ꯄ꯭ꯔꯦꯝꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯦꯀꯣ?" "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯧꯗ꯭ꯔꯦ." "ꯐꯔꯦ ꯐꯔꯦ, ꯍꯌꯦꯡꯗꯤ ꯅꯃꯥꯒ ꯑꯩꯒ ꯉꯥꯛꯇꯪ ꯌꯧꯔꯨꯈꯤꯒꯦ." "ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃꯗꯨ ꯀꯧꯔꯛꯑꯣ, ꯆꯥꯛꯁꯤ ꯁꯥꯔꯤꯀꯥꯟꯗꯅꯦ ꯆꯥꯊꯣꯛꯍꯧꯔꯁꯤ." ꯇꯣꯝꯄꯣꯛꯅ ꯂꯦꯝꯕꯤ ꯀꯧꯔꯨꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯃꯌꯥꯝꯗꯣ ꯄꯨꯂꯞ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ, ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯂꯦꯝꯕꯤꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯣꯊꯥꯅꯕ ꯆꯪꯂꯛꯏ꯫ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯇꯨꯅ ꯂꯦꯝꯕꯤ ꯃꯈꯣꯏꯅ ꯍꯤꯞꯅꯕ ꯐꯝꯗꯨ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯇꯣꯝꯄꯣꯛꯁꯨ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞ ꯐꯥꯔꯛꯏ꯫ "ꯏꯃꯥ, ꯈꯪꯉꯤꯍꯦ, ꯍꯅꯨꯕ ꯃꯥꯏꯄꯣꯝꯕꯁꯤꯗꯤ." "ꯑꯁ, ꯀꯩꯅꯣ ꯑꯗꯨꯛ ꯊꯤꯅ ꯈꯪꯂꯤꯗꯨꯕꯣ?" "ꯑꯩꯗꯤ ꯋꯥꯗꯅ ꯇꯨꯝꯊꯈ꯭ꯔꯕꯣꯏ ꯅꯤꯡꯕ, ꯃꯤꯠꯀ ꯎꯏꯁꯤꯜꯂ ꯂꯩꯔꯝꯕꯗꯨꯗ, ꯑꯗꯨꯒ ꯈꯨꯠꯁꯦ ꯇꯞ ꯄꯥꯏꯔꯛꯑꯗꯤ ꯈꯪ ꯇꯥꯕ. ꯄꯤꯛꯇ꯭ꯔꯨꯁꯤꯗꯤ ꯅꯨꯡꯁꯤꯗꯦ ꯆꯣꯝꯇ." ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯑꯣꯏꯅꯔꯞ ꯇꯧꯅ ꯇꯣꯝꯄꯣꯛꯀꯤ ꯃꯊꯕꯥꯛꯇ ꯀꯤꯟꯅ ꯁꯨꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯍꯤꯞꯂꯝꯕ ꯇꯣꯝꯄꯣꯛꯁꯨ ꯍꯧꯒꯠꯂꯛꯏ꯫ "ꯁꯦ, ꯅꯃꯥꯏ ꯄꯤꯛꯇ꯭ꯔꯨꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯑꯣꯟꯁꯤꯜꯂꯛꯎꯁꯦ." ꯂꯦꯝꯕꯤꯕꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯜꯂꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯂꯦꯝꯕꯤꯒꯤ ꯈꯖꯥꯏꯗ ꯄꯥꯏꯔꯒ, "ꯁꯦ, ꯌꯦꯡꯉꯨꯅꯦ ꯁꯦ, ꯃꯃꯥꯏ ꯃꯆꯥ ꯅꯨꯡꯁꯤꯈ꯭ꯔꯕꯁꯦ ꯉꯔꯥꯡꯗꯒꯤ ꯎꯔꯛꯇ꯭ꯔꯤꯕꯅꯤꯅꯦ. ꯉꯔꯥꯡꯒꯤꯁꯨ ꯄꯨꯂꯞ ꯐꯨꯒꯠꯂꯒ ꯍꯧꯖꯤꯛ ꯄꯦꯟꯅ ꯇꯨꯝꯗꯈꯩ ꯌꯦꯡꯕ ꯇꯥꯔꯦ." ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯇꯣꯝꯄꯣꯛꯅ, "ꯂꯦꯡꯒꯅꯨꯕ, ꯑꯩ ꯄꯦꯟꯅ ꯌꯦꯡꯈꯤꯕ." "ꯀꯥꯡꯈꯜꯁꯦ ꯐꯖꯅ ꯊꯥꯕ ꯂꯣꯏꯈꯤꯒꯦ, ꯑꯗꯨꯒ ꯍꯤꯞꯂꯒ ꯐꯖꯅ ꯄꯦꯟꯅ ꯌꯦꯡꯖꯔꯣ,
ꯃꯣꯏ ꯍꯅꯨꯕꯣꯛ ꯑꯁ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯅꯤ ꯁꯠ ꯊꯥꯔꯨꯁꯤ ꯇꯣꯝꯄꯣꯛꯀꯤ ꯃꯇꯧꯗ ꯂꯦꯝꯕꯤꯁꯨ ꯅꯣꯛꯂꯒ ꯀꯥꯡꯈꯜꯗꯨ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯤꯞꯂꯤ ꯇꯣꯝꯄꯣꯛꯀꯤ ꯃꯈꯨꯠ ꯅꯥꯝꯃꯗ ꯂꯦꯝꯕꯤꯕꯨ ꯃꯣꯟ ꯈꯪꯅꯍꯜꯂꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯂꯦꯝꯕꯤꯗ ꯍꯥꯏꯐꯦꯠ ꯀꯣꯜꯂꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯗꯧꯅ ꯃꯃꯤꯠꯇꯨ ꯀꯨꯞꯇꯕ ꯃꯈꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯝꯕꯤꯕꯨ ꯌꯦꯡꯂꯤ ꯇꯦꯆꯥ ꯑꯩꯕꯨ ꯃꯛꯇ ꯎꯗ꯭ꯔꯤꯕꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ ꯉꯔꯥꯡ ꯎꯗꯕꯗ ꯅꯪꯁꯦ ꯁꯛ ꯈꯪꯐ ꯐꯖꯊꯣꯛꯄꯒꯨꯝ ꯇꯧꯔꯤ ꯀꯗꯥꯏꯗ ꯐꯖꯒꯦꯅ ꯌꯦꯡꯂꯤꯅꯤ ꯑꯗꯨ ꯇꯥꯆꯧ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯑꯃꯈꯛꯇ ꯑꯃꯈꯛꯇ ꯍꯥꯏꯖꯧꯅꯦ ꯂꯦꯝꯕꯤ ꯇꯣꯝꯄꯣꯛꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯟꯅ ꯇꯣꯝꯄꯣꯛꯄꯨ ꯌꯦꯡꯖꯩ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯌꯦꯡ ꯂꯩꯔꯤꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯔꯨꯗꯅ ꯍꯥꯏꯒꯦ ꯈꯟꯅ ꯃꯆꯤꯟꯗꯨꯗꯤ ꯀꯥꯊꯣꯔꯛꯏ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯗꯨ ꯆꯤꯟꯕꯥꯜ ꯃꯥꯅ ꯄꯥꯎꯗꯝꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯊꯣꯛꯂꯛꯈꯤꯗ꯭ꯔꯤ ꯆꯤꯟꯕꯥꯜꯗꯒꯤ ꯃꯔꯣꯜ ꯊꯣꯛꯂꯛꯄꯒꯤ ꯃꯍꯨꯠ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯄꯨꯕ ꯄꯤꯔꯥꯡ ꯑꯣꯏꯅ ꯁꯤꯟꯊꯔꯛꯂꯤ ꯕꯦꯞ ꯀꯩꯗꯧꯔꯒꯦ ꯀꯞꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯃꯤꯠꯂꯨ ꯑꯅꯤꯗꯅ ꯄꯤꯔꯥꯡ ꯆꯤꯟꯕꯥꯜꯗꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯨꯛꯁꯨ ꯑꯔꯩꯕ ꯊꯧꯅꯥ ꯈꯣꯝꯖꯤꯟꯗꯨꯅ ꯍꯥꯏꯅꯕ ꯍꯣꯠꯅꯖꯩ ꯂꯦꯝꯕꯤ ꯑꯗꯨꯕꯨ ꯏꯀꯛ ꯏꯀꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ ꯕꯦꯞ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯁꯦ ꯀꯞꯀꯅꯨꯁꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯁꯤ ꯍꯟꯗꯛꯇꯤ ꯂꯦꯝꯕꯤ ꯍꯥꯏꯗꯗꯤ ꯍꯥꯏꯔꯒꯦ ꯈꯟꯅ ꯊꯧꯅꯥ ꯐꯅ ꯃꯈꯨꯠꯇꯨꯅ ꯃꯄꯤꯗꯨꯕꯨ ꯇꯩꯊꯣꯛꯏ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯕ ꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ